न्यूज़ गुवाहाटी मैथिलोंगी पाउ ताबरिबसिंगबु इहन हानबमक्तदा चिंगांगबम सुचित्रानीना खुरुमजरी होजिंग असिगी समलप्पा मरुबा पाउसिंग लोबिरसे ngarang ASI Laishram Gauravidhu Singh na leikidabadu matomta service revolver kapsinjaduna leikidabani haina Kasar police na haijarabasu leikidraba Gauravidhu gi machanupi na de maki mapabungi misi asigi marumda lautunaba leibagi chingnaba kanna phongdorakle Masamaki table da pamna aduk warona kari maramgidamak ipana suicide togodoribano police department na suicide oina uhannaba semjin sajin bane yamnamak harau mapasi mayumdagi thokibani amadi ayugi chaklen yumda halaklaga charagani su hairamki hairi karigumba mapabungna masamatomta sijage khanjarabadi imada karigidamak chak hapu hairamgodoribano hainasu wahankaya hanglakle Ipa leikidaba sigi matangda yamna makupna thigatpham thoi haina machanupi Rasmina akanba wakat thangalakle maki mapagi suti gi application adu approve tawkhide blood pressure wangba diabetes leiba anabane handakta su Guwahati da chatuna layengki adumaktada maki suti gi leave piu haiba yarakhide hairi maramaduna yamna makanna pressure piduna makpu thabak suhanbani hainasu Rasmina makhatana wakalakhe Panbayai ASI Laishram Gauravidhugi Hakchang Maki Imungda Sinarakibaga Loinana Ngasi Ayuk Aroiba Mathomangam Pangthokre Kasargi Palarbonda Rural Development Association na Sen Langduna Numid Humni Chupna Chatharakpa Yausang Sports Ngasi Loishin Kre Loishin Ba Thoramgi Ahobada Association Asigi President TH Jogindrana Piral Chinkatuna Thoram Hogdoki Amadi Kungang Asigi Saknaraba Sanaroi Kaidem Horendra Amadi Ngari Yambam Surchandra Anina Sanaba Si Hogdoki First, second amadi third taraba Sanaroi Singda Manama Tumkasu Yantoki Sarugi Akiba Sanaroi Angang Singh Pakhang Leisa Amadi Maunaha Singda President na Tagat Pafungdoki Bagaloinana Tungdasu Chahi Kudingi Amukahena Ningtina Pangthoknaba Hotnasi Haiki Haina General Secretary Maishnam Jitena Thadorokpa Chirol Amana Kangalakle Kasar Lakipur Kunogi Maira Sporting Club po Lamjing Lamtak Lamba Nongmaithem Basnana Manung Matam Chadana Ngarang Laikitabada Lubasina Tamoi Shokna Nungaitaba Fungdorokibaga Loinana Maki Imungi Awabadasu Saruk Yazari Haina Club ki General Secretary Khaidem Santana Thadorok Pachirol Amana Fungdorakli N Basna Manipurgi Mafam Kyada Tabak Toromki Aroibada Lakipurgi Revival English School gi Hauziksu Principal Oiri Mahak Masagi Chahi Yankai Taret Sukre Lakipur Len Lekaina Sinba Taret Suba Yaksang Sports Meet Inglisingani Kuni Toishu Loishin Kre Loishin Bigi Thoromasida Irom Gauramanina President Aduga Ward Number Anigi Commissioner Gunjor Korna Chief Guest Paunam Nilkantha Amadi Irumbam Prabhavati Devina Guest of Honor Sing Oiduna Numid Humni Chupna Chatharakiba Sana Konabagi Manama Tumiantopi Thoram Pangthoki Haina Sin Lilang Libasingi Maikidagi Boyrangtem Brezagovin Singh Nathadorokpa Chirol Amana Pongdorakle Ngarang wasak laukraba matung Manipurgi CM N Virena maki anishuba tamgi ahanba cabinet mifam masamakna chair lauduna ngasi phamkre mifam asida state asige khanaba maroiba issue kyagi matangda kupna khanaki masigi manungda Manipur lenga ki loisang namak chayul amada numit mangani thabak tawhanbaga loinana working numit singda thabak subagi matam hengatnabagi warep sing lauki amadi ngasi JDU gi MLA sing amasung NPF ki MLA sing na maki official sangai da laktuna amukhanna CM oirakpa sida harau nungai basu phongdokhi Konsam Ibomcha Singh da Padma Shri Award pirakpagidamak CM N Birena harau nungai ba phongdorakre Konsam Ibomcha Traditional Life Divi Saduna Chahi Cha Kya Suraba Life Divi Sabagi Technique Asibu Yokhatpada Achoba Thodang Lauduna Lakliba Maroiba Artist Amani Yauksangi Marumda Chathariba Ka Henba Patraba Chatnabi Kayabu Nathaiduna Mipum Kudimak Sports Samai Onshilasi Habigi Wakalonda Englishingani Tarani Thoidagi KSA na Leptana Chatharakpa Tarama Thoisuba Kanglei Mega Sports Festival in March 13 tagi pangthokpa haurakpadu ngasi loishinbagi thoram pangthokre loishinbagi thoramda Professor N Lokendra Singh Vice Chancellor MU na Chief Guest Lupki President Sukham Vidyanandana President amadi RK Hemkumar Singh
KSH Bhaktakumar Mitei amadi Sarungbam Bimolna guest of honor sing oiki. Thoramasi sporting spirit hena lehenduna lamdamasibu saktakpada hena mating oinanaba amadi tinjang kaijang daba khunai ama sembagi thodang lobinabagi pandamda thoramasi sinbani haina Kanglipak Students Association gi maiki degi phongtorakle. Manipur gumna Guwahati amuk hanna Chief Minister Designate amadi BJP Luchingba Dr. Pramod Sawant amadi maki Cabinet Minister Singh Lagliba March Kunipan Bamboli gi manak nakna Dr. Syama Prasad Stadium da wasak laurakani. Wasak lobagi thormasida Prime Minister Narendra Modi, Home Minister Amit Shah, BJP President JP Nadda, Union Minister Nitin Gadkari amadi State Chief Minister Singh saruk yagani hairi. Aduga Puskar Singh Dhamina Uttarakhand gi CM oina hayeng Konung Sahar Dehradun da wasak lauragani. Prime Minister amsung atai Central Luchingba Singh wasak lobagi thorom da saruk yagani hairi. Panbayai state asida BJP na lisang sit na anirak suboy na panba handaki asina ihan hanbane. Charagasida UP gi caretaker CM Yogi Adityanath su Gorakhpur dagi MLA oina karakraba matung ngasi MLC member dagi resign tawkre. Mahak lagliba March 15 da CM oina wasak lauraba yai. Grand event oina pangthokadoriba thoramasida Uttar Pradesh sinba thungna leiriba Sakti Kendra Lising Kuntaret ka Chatret tagi worker ani saruk yagani hairi. Asumna handakta pangthokiba state mangagi assembly mikhalda state mari habdi Manipur Goa Uttarakhand amadi UP dadi BJP lengak aduga Punjab tana Aam Aadmi Party gi lengak leikrabane. Delhi da lairiba Sainik School asi Shahid Bhagat Singh gi mingda olagani haina Delhi gi CM Arvind Kejriwal na ngasi lauthokre. Lengak na Shahid Bhagat Singh Armed Forces Preparatory School ama Jharoda Karanda saragane. Masida Mahiroi Singh Armed Force ki damak training pigane. School asi gi phi amata lauroi so haire. Delhi da lairiba Mahiroi amana hektamak school asi gi class 9 amasung 10 da mingchanba yagane. Jaliba chahi asidagi class hogani amadi masigidamak Delhi lengakna hauzik phawda application form lising 19 hena phanglesu hairi. Ngasi Bihar na chamaga tarasuba State Foundation Day thoram pangthokre. Panbayai English ngamaga chamapan tarani thoigi March 12 da Bihar asi matam adugi Bengal gi presidency dagi kotholaga semkhibane. Numira sibu Bihar Divas haina chahi kudingi pangthoktuna lakle. President, Vice President amadi Prime Minister na Bihar gi miyamda harau nungaibasu phongdorakhi. English ngani kunithoi gi Padma Award phangkraba singna National War Memorial New Delhi da ahan boina chatuna ngasi yengkhre. Awardee singna memorial asigi akoibada chatuna lebag asigi damak thawai kathokraba army personnel singi mafamda haikat lekat tamduna ikai khumnaba utkhi. War Memorial asida chatpagi amadi miyamda monument asibu popular oihannabagi thorang sinbagi damak lengaki mafamda thagatpasu phongdokhi. Devendra Jhajaria na lebagasi ahum suba khwaidigi wangba civilian award Padma Bhushan phangba ahanba para athlete oikre. Ningsingba yai Jhajaria na Paralympic medal kya phangkre maki ahanba goal English ngani mari Paralympics attends ta phangki. Anisuba goal na English ngani tarato Rio Games tani aduga silver medal na English ngani kungi Tokyo Olympic ta phangki. Sports category da parachute Avni Lekhra dasu Padma Shri Award PK. Panbayai Avni Lekhra India gi ahanba nupi Paralympic gold medalist ne. Ngasi Russia amadi Ukraine langi kuntarit ni chanba numit ne. English ngani tara marida Russia na Ukraine gi sahar Mariupol lokshanaba kanohotna khibadu mai pakhidaba matung handakti Ukraine gi business hub haina khangnaba hithangpham sahar asi lokshanaba Russia na aroibi thaduna kanohotnari. Port city Mariupol control tawba ngamlabadi Sea of Azov control tawba ngamgadoribani. Hariba Pibam asidane Russia gi masing yamlaba lanmina konung sahar Cape amadi Mariupol koshalaga landarak libase. Russia na matam ga yamnamak chunaraba sathiraba khuchukulai sing habdi bug
M3 anti-aircraft missile kapsinduna Ukraine gi Su-25 APU ani kapthakre asumna Russia na target soidaba manghanba ngamdaba yamnamak tamthiraba kuchukulai kya sinaba haurakpa sina Ukraine gi micham yam tasengnamak mipaidaba ngamlaktre Russia gi Air Force ki pangal Ukraine dagi saruk tara helibane asigi sumathakta Russian singna phosphorus ammunition sizinai haina Ukraine na kana claim tawrakle President Zelensky su tasengna khanjanarakpagum uba fanglakle yamnamak toina Putin ga haktengnana wari sanaba pambagi wafam ngasi amuk toina phongdokpata natana Ukraine gi security gi damak Russian lanmisingna handokkinabagi amadi ceasefire gi mahut oina NATO membership ki wafam thadokpa pami phawba Zelensky na ngasi di hairakre tasengnamak Putin ga haktengnana wari sanadriba makhaidi Russia na lan lepa pami natraga pamde haibasi tangdangba khangba ngamlaroi haibasi made Zelensky na khanglabane asigi sumathakta ceasefire tawnarabagi matung amadi security pigani haibagi guarantee piba thoklabadi Crimea status amasung Russia na sogotpa separatist singna paishaliba Eastern Donbass ki matangdasu wari sanaba yai hainasu Zelensky na phongdorakhi Phibam asidani Zelensky gi phirep hanadagi yamnamak nautharak haina kanna chingnarilipase Nakalamromda Kiev amasung Mariupol na thauna phana Russian sing thingnanaba laknari Russian army na seize tawbagi phibamda leiraba Kherson shahar gi maikaidagi su thauna phana Ukrainian singna khut halakle Charagasida chayet na Kuril Island dagi Santigi matangda wari sanaba makha chathararoi hairakibaga loyana Russia na Japan ga tawnakiba Santigi treaty lephankre Ukraine gi wahaudagi Russia gi mathakta Tokyo na sanction kya thamjilakpa adugi laman khumboina Russia na Japan ga phaminararoi haiduna warepasi laurakibane Russia gi mathakta sanction ambani athingba kya thamjinbagi thorang makha chatharakpoina Russia gi Grandmaster Karzakia tha taruki oina chestagi ban tawkhre Malemda maming chalaba khongub ki company Nike na Russia da dukan sing thingjinkre Hyatt Hilton na Russia da no hotel sing hangdokpadasu athingba thamkre Samsung na su Russia da phone supply toba thingkre Apple na su Russia da production sale lephankre asida sunatana LG Electronics na su Russian market thadokre Aroibda ngasigi tentakpa maroiba pau khara Samajwadi Party ki Chief Akhilesh Yadav na Azamgarh gi MP gi seat thadokre panbayai handakta pangthokiba UP Mikhalda Karhaldagi MLA oina karakhiba matung MP seat asi resign tawkibane SP member Azam Khan su lower house tagi resign tawkre Thamapan protest tawraba matung Punjab University Chandigarh gi transgender mahairoi amana university premises ta leinanabagi damak hostel gi room ama phangba ngamjakre West Bengal gi Rampur Hat ta hingsa thokpadagi mioi 10 sikre masi TMC gi panchayat luchingba ama Birbhum da hatkibadugi reaction ni hainari West Bengal BJP chief na Home Minister Amit Shah da khut thingjinbina basu haijarakle Congress ki interim president Sonia Gandhi na state mangagi assembly mikhalda Congress phibam thina maithiba nangkrabagi matung G23 luchingba singa unakre Congress na paliba Rajasthan gi kota da the Kashmir files ki wahaudagi section 144 thamjinkre Prime Minister Narendra Modi na hayeng Sahid Divas ka iroina video conferencing ki kuthangda Victoria Memorial Hall Kolkata da Biplabi Bharat Gallery hangdoklagani Pakistan ki Prime Minister Imran Khan pham thadoktaba yadabagi phibam lakadoribra achoba wahang ama oirakle Imran Khan na mamai thangdadi maki pham kananabagi damak Supreme Court ki thong thenkre Russian journalist Dmitry Muratov na Inglisingani kunma thoida mahakna phangkiba Nobel Peace Prize medal auction lauthoktuna yonthoklaga Ukrainian refugees singda mateng piba pami harakre Nobel Peace Prize medal yonthoknaba mahakna auction house singda khanghankre su haire Sel thungi phibam soklaba Sri Lanka na embassy sing thingjinabagi wafam khanaba haukre mapan lebak singi sendon yamanbadagi Chinese da Selgi mateng pinanaba amukasu haijakre
थाव फंगनदबदगी लेबाग असिदा सीबगी मसिंगसु मरी सुख्रे हंदक चाइना दा बोइंग 737 काइखिबा मतुंगदगी हौखिबा मतम खरसिदा तमथिरबा पोखाइबगी थौदोक कया थोखिबगी रिपोर्ट नैनरुबदा एरोस्पेस कंपनी असिगी मथक्ता यामनमक कन्ना स्क्रूटनी तौबा हौख्रे चिंगननियाई कया लेरक्ले ngarang China Eastern Airlines flight pokhaikiba duda tongkiba passenger chamaga kunthra ni thoimak hingbagi khudam amata leitre haire amade malemda khwaidagi motpa sahar Bangladesh na oire ngasi gi ne Arambai News Guwahati da mitilon gi pau sandok jaba matang se loisin jaba ga loinana tabiriba singbo mukaso hanna khurumjare